viral oikhiba video da Chennaba ani police-na Makhong da Nongmei na Kapthatkhre haukiba numit kharani gi mamangda awang nongpoktagi oigani thajaba chahi nauribe nupi ama nupa mari amade nupi amana tamthina ot naikhibage viral oikhiba video adu da Chennaba sing Bengaluru police-na phagatpa ngamkhre nanthoktuna chenkhinaba honaba accused ani Makhong da Nongmei na Kapthatkhre thogdok aduga mari leinana agency dagi phangba paw amana hairiba video adu da Sahi nauribe nupi adubu tamthina phut chaiba amade mafi marol singthoktuna ot naikiba Meeoi sing adu ngarang Bengaluru police na identify tawkibaga loinana phagatkibane accused sing adu police na thogdok thokphamda puduna crime scene adu sagana ba honaringaida accused ani nanthokuna senkhinaba honarakpada makhoi animak police na Makhong da Nongmei na kapkhibane makhoi animak hospital da pukhatuna laikan nakhre sahi kunlom oigadaba nupi amabu atopa nupi ama yauna Meeoi manga changduna phuba chaiba amade mafi marol phauba singthoktuna namduna phamlan khibage viral oikhiba video aduda yauriba Meeoi sing aduge photo sing ngarang Assam police na puthokraba matungda Bengaluru police na Chennaba Meeoi sing adu phagatpa ngamkhibane wafam asiga mari leinana Bengaluru police na thadorokpa warol amada viral oikhiba tamthiraba video aduda chenariba nupi ama yauna Meeoi manga aduge mari makhong thigatuna khudakta thigatuna phagatpa ngamkhibane victim oiribe nupi adugi khongul libagi thabak su sathari haire nakal amaromda Assam police ki maike dagisu video aduda victim oiriba nupi amade mahak buot naikhiba Meeoi sing adu Bangladesh dagine awang nongpoke nupi nati haina sengdorokre masina awang nongpoki miyamda lairamba asawba sing khara nemtharabasu nupi amabu aduk tamthina ot naikibage thogdok adude maikai kayadagi pendaba phongdokpaga loinana senariba sing logi oiba matik chaba chairak phanganaba appeal tawnarakle seng sudana phanghande hairubage pharure covid laisana sohalaba laibak asige lairaba miyamda PMJAY ge selting da bacheng suna phangdre local area development ke yamlaba senfam lana sizinakre haina phongdokluba Meeoi ama police na faraba tungda court ta puthoklaga lupa lising marifu ge PR bond pihallaba tungda bail da thadokre police na fagalaba matung bail da thadokraba accused adude Bishnupur district ki manungsana laiba Moirang College Gate tagi Moirang Kendra Progressive Front ki Secretary Mairembam Uttam Kumar Elias Tomba sahi nifugani pane mahak tha asigi kungatareta police na fagatlaba matungda numit asimaki numidangda police custody lawnabagi damak video conferencing ki kuthangda Chief Judicial Magistrate Bishnupur dagi court ta puthorakhe court aduda accused ki counsel na bail application ama tharakhe court asina sathagiba remand hearing da case asigi ayona APP ki kuthangda thamlakiba submission adu na pallibade tha asigi kunga tarukta Moirang thana laikai dagi PDS ki nominee oiba Moirang Them Raju chahi 65 na Moirang police station da complaint ama tharakhe mahaki complaint adu gi matungin na numit adu da utam hairiba Meeoi aduna ISTV Impact TV amade Tom TV ki kuthangda assembly constituency asige COVID-19 thenganaba local area development fund ge kuthangda thadarak palupa lakuntra MLA na lana season aduna mafam khangandre kariguma thabak amata paikhatre amasung MLA gi pham masana yana thadoklabade masing suna yenba ngamdana leiriba cheng adu yenbige haina utamna karem kathaina na phongdokhe COVID-19 ge wanaraba cherak asida MLA amadi miyam ge thabak tawiba singbu miyamda lana uhanduna political gi oiba khudong chaba lawnaba hotnare masigi su mathakta mahakna chalairiba loop adusu register tawdaba oibana aina yadaba oire Maramasina mahakpu phagatuna matik saba cherak phanganbi hairakhe police na case ama register tawduna complainant oiriba Moirang Them Raju ge statement tawbada Moirang AC da COVID-19 thengnanaba Rural Development and Panchayati Raj Government of Manipur na lupa lakuntra sanction tawrakhe adubu hojik phauba MLA gi bank account da changlaktana leiribani haina phongdorokhe makata na case asigi accused Uttam Kumar gi yumda police na May 18 ke ayuk pung 3:30 da chatuna police station da lakna bakhangan king numit adugi ayuk pung 10 taba matamda station da lakhi amade mahaki mathakta wahang pahung tawbada mahak thakta siriba maral adu yazakhi amade police na phajin king makata na investigation chathabada accused asi hokiba kumja 2011 da Moirang Municipal Corporation ge mikhal da member gi candidate oina mai pakhi amade mikhal mai paklaba matung Indian National Congress da yaukhe mathangi mikhal da mai paktabadage mahaki khongbu kharaga khusamnaduna Moirang Progressive Front semkhe mahakna tha asigi kunga manga da local TV news channel ge kuthangda AC asigi MLA na
PMJAY गी चेंग सुना फंगंद्रे अमदे कोविड-19 थेंगनबा थादरकपा लुपा लाख 30 गी सेनफम लाना सिजिनदुना मियाम गी थबक अमत तौद्रे हाइना मराल सीबदा नतना MLA मसाना याना फम थादोकलबदि चेंग यनबी गी हाइना कारेम कथाइना बवांगांग की हाइबा खंगबा ngamखे महाकी मथक्ता मखाताना इन्वेस्टिगेशन चथबा तंगाई फदबा लैबा मरमना जुन अमा फाउबा नुमित तरुकने पुलिस कस्टडी रिमांड पीबीनबा आयोना प्रेयर तौखे कोर्ट असिना आयोगे सबमिशन अमदे केस रेकॉर्ड सिंग कुपना यंगलबा मतुंगदा सुप्रीम कोर्ट ना कोविड-19 लाइचत मनुंगदा जेल दा फादोक सिंग क्रिक क्रिक इनना लैबदगे ngakthoknanaba pikiba yathang amade case asigi ayona accused phagatpa matamda phagatpagi maram record tahodaba adugi yanglaga moirangthem utam kumar bu PR bon lupa lising marifu thialaba matung bail da thadokhibane loinana case asigi makha taba investigation da pukning thogatnaba amade kaurakpa matamda laknaba pauktak pikhi angang molest tawruba ahal phuraga tanthokre UP ge Meerut district ke Sardana area ge Sandana khungangda laibe minor nupi macha ama molest tawrubagi maralda masagi chahi hompu helaba ahlama khongupna tamthina phudatlaba matungda khungang thadoktuna chatkinaba mari lenaba khungangge pansai na order ama taukthakre thogdok asi haukiba ningthokaba numita masagi chahi taraga mathoi khakta ngairibe nupi macha aduna lawukta mathanda thabak suduna leiringaida thokibane mahakna mathanta thabak su kibagi khudong chaba du mahaki yumthangnaba Rajkumar kauba Sahi hompu suraba ahaladuna lawkibaga loinana molest tawkibani hairi natai sadaba thawong adu satharingaida miyamna Rajkumar bu phakhi nupi macha aduga Rajkumar ga tongan ba dharma kanglup singgi miyoi sing oibana communal tension ama miyam marakta sagana rakhi miyoi kharana phibam adu khudong thirakpa yabagi thabak yorakpadagi police kauduna miyam gi tension adu control tawkibaga loinana Rajkumar bu police na puduna satkhi hairi ngayaki matungda lamsat naidraba miyoi adu police na amuk thadorokpadagi village panchayat na mifam pangthoktuna miyoi adu miyam sangduna khongupna phudatnaba yathang taukthkibaga loinana mahakpu khungang adu dage tanthokibani hairi Thaubalda mass testing haukhre miyoi humbudraga mapan positive oire Chief Minister N Birenna state sida COVID-19 gi mass testing tawrani haina laukthokiba adugi matungina ngasidagi Thaubal district tasu COVID gi mass testing haukhre State sigi hauzik oiriba COVID-19 gi phibam asida hospital singda mass testing tawbagi tangai fadaba adugi yanglaga ngasidagi haukiba mass testing adu Thaubal Mela Ground Community Hall amasung Sarangpat Mamang Laikai Lamjau Community Hall da haudokhe Thaubal Mela Ground da pangthokiba testing adu da Thaubal achouba UBI gi mamang da leiba yum pareng amage miyoi nifuga nipan test tawbada miyoi taraga nipan positive oiramkhe atopa Sarangpat ta pangthokpa test adu dasu miyoi nifuga humdoi positive oiramkhe mass testing asi makhatana hayeng hairok da pangthokani amarom da ngasi Thaubal district hospital da pangthokpa test ta miyoi manga positive oikhe aduga Khangabok higher secondary school da laiba district singi testing center da pangthokpa test na miyoi taret positive oikhe aduga Wangjing da laiba private clinic Swiss clinic da pangthokpa test ta miyoi taruk positive oikhe